Good morning, my dear students. Amukahna Laija Entertainment Channel sina mayam taram okchari. Ngasi amukahna yam atuba matamda ina blog am namjari base yam maru eba discussion amakha mairoi singda metric thagada mairoi singda khangandaba yadaba karigumba ama leibana mara waraga blog ase semjabani. Agi comment box ta satra mairoi sinai comment yamna tawrokpa kari matangdana haiba matamda handa ikui kuitana ngarang handa aigi blog अमखा रिलीज तौखिबा बोर्ड की ओइबा ब्लूप्रिंट डिजाइन क्वेश्चन सैंपल गा यावखिबा अदुगी वीडियो अदु द नॉलेज क्वेश्चन एप्लीकेशन क्वेश्चन अंडरस्टैंडिंग स्किल क्वेश्चन गाइना खरा यावबा मार्क वेस्टेज का खरा पीखिबा मोंगदो ज्ञान तादबा नॉलेज क्वेश्चन करिनो अंडरस्टैंडिंग क्वेश्चन करिनो हाबि चिंगबा करिनो खितंग कुपना नैना बिबा ओइना ब्लॉग अमतंगा वीडियो अमतंगा नंबियु हाबि रिक्वेस्ट के आमा लाकना मरम ओरगा आई स्पेशल ओइना अदु खंगनबगी दमक्ता ngasi blog ase namjabani ara aigi mamangi yana maruoiba blueprint yauba amasung question sample yauba design yauba video do yebidaba taragadi ai sigi video sigi description da link asu pijaram ge asu soidna yengbiu mairoi singi da yamna maruoiba maramni karama chapter di karama ma kya kya hangani haina chapter khudimaki amasung subject khudimaki task na leiba adugumba blueprint amani yana kana gani khali adugi blog tumadi aduga yari makai friends sing da su khangna bagi damakta share to view habam tang haijaningi ke yana sana lautha da bida amtang yeng view hariba aigi video se loiba phauta yeng view yam kupna nainaraga mairoi sing da lemba chamam naba amasung confused doubt kayama lerama myam do shoidana kharata orsu kokani haina aina thajajai aigi maninga aina board university haipeteng yengview latest social science pattern aina geography khatagi na te ngasi neina jadoi se social science loinamaki amasung sibo khangba taragadi subject atai gisu loinamak asiga manai haiba pot amakhak asum understanding application haina question mayam se sum chap manani haina amtang ai haijaningi special aina ngasi social science ki neina jabani na social science pumbara asumna yawbani ai haipeteng haijage types of question hai question makhal sing khara khaidoi kudamana essay LA have the long answer have any long answer essay type laiba then SA1 SA2 short answer 1 short answer 2 short answer 3 BSA have a very short answer have then objective type ka haina asmaitra question type of question khara khaidoi a social science ki oina type of question khaido ko sida number of question social science pumba bi oiba number of question kaya hankani haba matamda sida laijare somda total laijabari number of question punna LA की ओइना हाबी essay type question से social science ता मरी हंगनी हाबा हाबे LA question से मरी हंगनी खुदम ना हावदा history दा अमा geography की ओइना अमा civics की ओइना economics की ओइना essay type question mark मंगा पीबा हाबा mark मंगा पीबा essay type question से mark मंगा पीगनी अदि 4 into 5 total क्या तारे 20 marks हाबी essay type question से social science की ओइना mark कुंदी हंगनी मरी अदुबु SA1 से अखो social science किना लेते social science किना SA1 से लेते अदुना ने cross mark से थमली बसे then SA2 से कहिनो short answer 2 है short answer 2 से question क्या हंगनी social science ता question तारा हंगनी मा क्या क्या पी SA2 से मा अहुम पी और अहुम into तारा दी 30 ता total SA2 की question से question कुतरा हंगनी social science ता then SA3 question क्या हंगनी social science ता तारा हंगनी मासु माना SA3 से क्या पी है SA3 मा अनि नि पी ओय अदु अनि into 10 20 ले रेसिदा then very short answer type से अदु सु तारा हंगनी social science पुंबदा question तारा लेगनी मा अमुम पी ओय गनी अदुना total दा तारा अदु सी total चिन मकाना क्या तारे 20 50 60 70 80 marks total social science 80 marks नि मतमना 3 hours सुम तौदे अदु number of question क्या तारे question tara kuncha ga mari question kuncha ga mari sida iris asmai tore haraga akhoi question types of question number of question marks mai tore khara khaido e now sida ina irisina ai sigi matuna understanding knowledge have a question karamba question se have do e kupna haijarake ai gi video se doi phauta munna gyan ta na yengbiu have a request tang ai gi side gi mairo singa hena chamam na bale masu kok na bidam ta haijari sida handak mamangda akhona section A se geography olam question 1 dagi 11 geography adu dagi amuk 12 dagi hana chathaba history and section B na chathab ne adu handa ki sample question ye mo tam
hana board na ngarang han release tawpa sample question di yemuba matamda kamai tawge haba matamda akhoi gi question gi section khara khaidore asumna khaidoi mayam su adugi pdf file ama lebani ay amuka na haijari pdf file do khangning ba ama pdf file do yengning ba yawar taragadi argi whatsapp number sida pijabani asida sum yung text to bi ai sum thajarake history gi section history ja handak section a haina khaidokre hana geography section a orambani aduna history section a khaidokre question 1 dai 11 pause history gi part oikan adi matang geography gi section b se geography oire aduna question 12 gi 22 pause geography oire question tarama toini then civics amse economics se puncha laga section c haina khaidoi civics na question 23 dagi 28 pau oigani economics na 29 dagi 34 total question 34 question asmai taraga khara khaidoi pattern sida now makha tabe ya maru eba ngasi gi video sigi pandam ai haijar ke nei nazar ke knowledge question hai si kari no application question kari no understanding question skill question na hai si kari question si no ma khoi sing the khangna bita makha tabe video se asumi interview ai sida fazna detail na iraga takchar ke Nungairaba pauzela matang pizari madudi Salungphang Kangthok South Development Open 5A Site Soccer Tournament 2020 Saidana Sinjalang Jaduna Lagliba November kitang taraga mangada nong makhaki oiba football match ama Salungphang Veterinary Ground da pangthok sagadori Hai riba match asibu sarugya bining basingna registration tobiyu registration fees na sumnatangi lupa sa mga khaktama oijagani Miss asigi thamjariba prize singdi winner prize Russ 5,000 with trophy, runner prize Russ 3,000 with trophy, best player Russ 500. Player amadagi logodaba fine singdi yellow card oragana 50, red card oragana Russ 100 oigani. Game asigi rule and regulation sing adudi. Team amada sumnadangi 7 player oigani. Player khudingmak chap manaba uniform da legani. Referee ki decision na aroiba oigani. Match amagi play 20 duration oigani hena akupa maral khangbining basingna makhada pijariba contact number 705909 natraga 6009847691 da contact tobiyu makhata na sida maninga muting yengbiu sida aina ijariba objective knowledge understanding application skill total haina leire sida haibagi percentage of marks percentage songi parengina percentage of marks ni sidana marks ni akoi lei base khudana 100% da sigi parengcham ti yengbiu 100% da knowledge question se social science se kaya oigini 38% se knowledge question hangani ado understanding dena 45% khwadi yamna social science da hangdo se understanding question 45% hangani application question dan 12% hangani skill question dan 5% pulak pulaga 100% lei adugi do mark ta khoi amuk yengba taragadi mark lomde yengba tari knowledge question se mark kuncha gi hangani knowledge question dagi akhoi social science ko ni koi na hajere base atop subject sing ni su mai rosina pdf file su yeng view su even is maina understanding question na mark kuncha ga taru khai yam understanding question kuncha taru lere application question na mark tarani skill dagi mark mariya punna 80 marks le asmai taraga lere adudi mai rosina maru ena khangning li base asi skill question karama question is skill question kauke karam question sina akoina understanding question karamba na application question karamba na akoina knowledge question kaupagi sine maru ena khangning ni base adu aroi boy nai haijarage adu blog solution jadoini amtang kupna amtang yamna attentive oina amtang tabiu haibantang haijani okay mairo singna aigi maru ena blog asinga sing namjabi pandam no ngasi aroi boy na maninga ina yekcher dana iduna thamjare masida khajitang also angang sing mairo singda kitang clear oigadra ina tawjabani masida soikiba lankiba amasung ahen ba natra wat pachi thaba yorgasu ngapiu haiba haijaningi sida yamta yembiu ngasi gi oina yam very important topic ni ngasi gi oina knowledge question haiba understanding question application question skill question ga haido karamba question singse asigi manu challi have the explanation macham tang tawjage muna yembiu tabiu now knowledge question have se chatra gi knowledge yengban magi knowledge kyam leibagi haiba piriba content pa kiba naina kiba ma knowledge kya leiragi ane yengbo ina hangbo question ni kudo na karamba question singse knowledge question ni manu challi haiba do ai khara ai haijarake when na hobu gumba where haibu gumba name
what na hauba define to have state say tell hayu ga then anga ma chai question true false kuma then matching na to ba okay match the following ga le dan anga singe adu kuma question sing che suguma question mong sing etc sine chingba khara su le re asuguma question sing che asmana hora ga asmana hanga ba adu knowledge hangba ka knowledge question na lakani mas asima clear oi biro then understanding question haiba understand tawrabra mana haiba hiram sina ma se gyan tarabra hani yeng thopo ina understanding question understand tawrabra ina question ji yengbo ina understanding question haiba se identify taw haiba explain na taw haiba question haiba yang how gana illustrate taw sandok na ta with example khudam golona na sandok na ta gana hang pa yawa proof taw haiba praman ta then classify taw khaido distinguish between gana ani gi khenaba ga hangba yawa ikoina akum gi khenaba ga hangba yawa differentiate taw difference taw khenaba hangba ga yawa asiguma question sina amu kai de chale asina chingma khara su leire asiguma question sina he hor aba hang aba adu dia adu question ja understanding gi manu de chal asim khambiro then application question akoi expert sina nei nabam tamne application question sin ja ayam bana difficult question da chali ha ma si maru aba question da chali ha na sum longnei application to nang apply to ngam ba nang sina apply to ba nang kari gu mama khang yengurga taruga akoi khangurga nang si knowledge se nang kari gu mama apply to ba sijina ba ngam ba da chayeng yengbo ina application question na khangna gani khuna suggest to ba kari gu ma suggest to ha then apply to ha ba application se apply to give reason maram piu ga ha ba why na ha ba justify to chumi ha na ta u ga sigi sentence se chumi ha na ta u haina hangba su yawi akoina example asin chingba mayam su lekhre asigu mai taraga hangba question sina akoi application question gi manu de chali have simitang khamjin biu then skill di kasunate kudamana akoi social science ki oina map yi aga leveling tauba mafam takpa asigum se skill da chali kudamana skill se draw har ko ma label taw locate taw ga har mafam taw arrange taw ga sinto ugan har ko mayam se adong skill hai thui sing thoi basi yeng bani adugumba question sina amka aikone skill da chan asmai tawre yarga types of question da mari thona khaidu i mairo sina si khara khamjan biu engsin biu ha adudi aina ngasi blog relation jingai da aina khajikte marsu mairo sina chamam na ba forum da ba understanding question application question then akoi knowledge question skill da ha ba se karino ha ba chamam na ba forum da ba se khajikte marsu clear When Gadra and I Kanze, I give blog Masasina, at the Yarimakai friends sing da, Hero sing da, Yarimakai, I give video say, share to view, subscribe to keep us in I give update you ever pause you, Yarimakai, Tagat Jaraki, upload to Jaraki, do Kanga Bagita Makta, they like on social view. I see Haraga, I nasi blog assist by 10 Jaraki,